ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯃꯔꯛꯀꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯂꯝꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ. ꯃꯪꯉꯣꯏ ꯍꯥꯋꯩ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯏ. ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯃꯃꯥꯏꯗ ꯐꯨꯖꯤꯟꯕꯗ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯂꯨꯕꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯨꯡꯄꯣꯝ ꯄꯣꯝꯂꯤ. ꯈꯖꯥꯏ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯤ. ꯃꯀꯣꯛꯁꯨ ꯏꯔꯨꯝ ꯂꯨꯝꯊꯩ. ꯍꯛꯆꯥꯡꯗꯨꯁꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏ. ꯊꯣꯏꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯡꯗ ꯕꯣꯕꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯕꯣꯕꯣꯗꯤ ꯃꯆꯦꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯆꯦꯕꯨ ꯌꯦꯡꯂꯒ, "ꯆꯦ, ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯀꯩꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯄꯥꯟꯗ ꯌꯥꯔꯤꯛꯇꯨꯅ ꯂꯩꯔꯝꯃꯤꯅꯣ? ꯀꯅꯥꯅ ꯆꯦꯆꯦꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯒꯦ? ꯆꯦꯆꯦꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯌꯦ ꯆꯦ. ꯀꯞꯄ ꯌꯥꯗꯦ. ꯀꯞꯀꯅꯨ ꯆꯦ." "ꯕꯣꯕꯣ, ꯑꯩ ꯆꯦꯆꯦꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ." ꯕꯣꯕꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ. ꯕꯣꯕꯣꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ. "ꯆꯦ, ꯀꯩꯒꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯝꯃꯤꯅꯣ? ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯦ?" "ꯀꯩꯁꯨꯝ ꯇꯧꯗꯦꯗ." "ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯁꯛ ꯆꯨꯒꯝꯗ ꯊꯣꯛꯇ ꯂꯩꯔꯝꯃꯤꯁꯤꯗꯤ ꯆꯦ?" ꯊꯣꯏꯕꯤ ꯈꯨꯝꯗꯦ. ꯕꯣꯕꯣꯅ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯏ. "ꯅꯪꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯏꯕ? ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇꯒ ꯍꯥꯏꯔꯛꯄ ꯅꯠꯇꯦꯅꯦ." "ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯗꯤ ꯐꯣꯟꯁꯨ ꯆꯠꯇꯦ. ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ. ꯑꯗꯨꯒꯤ ꯑꯩ ꯗꯦꯜꯂꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯦꯆꯦꯒꯤꯁꯤꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯏꯅꯦ." "ꯅꯪ ꯉꯔꯥꯡ ꯌꯧꯔꯛꯑꯦꯕ?" "ꯍꯣꯏ." "ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯗ꯭ꯔꯗꯤ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯣꯏꯗ꯭ꯔꯣ ꯕꯣꯕꯣ?" "ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯄꯥꯈꯠꯇꯦ. ꯄꯥꯈꯠꯂꯤꯕꯗꯤ ꯆꯦꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯂꯩꯕꯁꯤꯗꯅꯤ." "ꯑꯩ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯤꯛꯅ ꯂꯩꯅꯤꯡꯉꯦꯅ ꯇꯧꯕꯅꯤ." "ꯃꯌꯥꯝꯗꯤ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯂꯣꯏꯅ ꯄꯥꯈꯠꯅꯔꯤ ꯆꯦ. ꯑꯗꯨ ꯆꯦ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯆꯦ?" "ꯑꯩ ꯈꯪꯗꯦ ꯕꯣꯕꯣ. ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯌꯨꯝꯗꯁꯨ ꯂꯩꯀꯥꯏꯗꯨꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕꯁꯨ ꯑꯩ ꯉꯝꯂꯔꯣꯏ." "ꯆꯦ, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ? ꯌꯨꯝꯗꯣ ꯆꯦꯆꯦꯒꯤꯁꯨ ꯌꯨꯝꯅꯤ. ꯆꯦꯆꯦꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯕꯗ ꯀꯅꯥꯒꯤꯁꯨ ꯊꯤꯡꯕ ꯂꯩꯇꯦ. ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ." "ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯉꯥꯟꯊꯣꯏꯕꯨ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯕꯣꯕꯣ. ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯅꯤꯡꯉꯔꯣꯏ. ꯄꯨꯟꯁꯤꯒꯤ ꯆꯩꯅꯥꯁꯨ ꯀꯣꯛꯂꯔꯣꯏ." "ꯆꯦ, ꯅꯪ ꯍꯦꯟꯖꯤꯟꯅ ꯈꯟꯖꯩ. ꯆꯦ ꯉꯥꯟꯊꯣꯏꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ. ꯆꯦ ꯉꯥꯟꯊꯣꯏꯅ ꯆꯦꯗ ꯋꯥꯔꯧꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯍꯟꯕ ꯌꯥꯅꯤꯌꯦ." "ꯉꯥꯟꯊꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ ꯕꯣꯕꯣ. ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯔꯨꯞ ꯑꯃꯒꯤ ꯎꯠꯐꯝ ꯊꯣꯛꯄ ꯏꯇꯧꯁꯨ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯦ. ꯑꯩꯁꯦ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯕꯣꯕꯣ." "ꯃꯥꯆꯧꯕꯤꯅ ꯍꯥꯏꯔꯛꯄꯗ ꯆꯦ ꯉꯥꯟꯊꯣꯏꯗꯣ ꯆꯦꯒꯤ ꯅꯝꯕꯔ ꯂꯧꯍꯧꯋꯦꯅ ꯍꯥꯏꯔꯛꯑꯦ. ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯣ?" "ꯉꯥꯟꯊꯣꯏꯕꯣ?" "ꯍꯣꯏ." ꯊꯣꯏꯕꯤ ꯕꯣꯕꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯈꯪꯅꯤꯡꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ. ꯃꯥ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯦꯡꯕꯒꯤ ꯉꯥꯟꯊꯣꯏꯅ ꯑꯩꯕꯨ ꯍꯪꯉꯛꯏ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ. ꯃꯥꯆꯧꯕꯤꯅ ꯇꯝꯕꯗ ꯆꯦ ꯉꯥꯟꯊꯣꯏꯗꯣ ꯆꯦꯆꯦ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩ ꯍꯥꯏ. ꯑꯗꯨꯒ ꯆꯦꯗꯤ ꯁꯤꯝꯂꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯛꯑꯦ." "ꯉꯥꯟꯊꯣꯏꯕꯣ? ꯑꯁꯦꯡꯕꯒꯤꯔꯣ?" "ꯍꯣꯏ. ꯑꯗꯨꯅ ꯆꯦ ꯉꯥꯟꯊꯣꯏꯁꯨ ꯆꯦ ꯂꯥꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ. ꯆꯦ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯌꯨꯝꯗꯣ ꯆꯦꯆꯦ ꯂꯩꯇꯕꯗ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ. ꯆꯦꯅ ꯌꯨꯝꯗ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗꯦ." "ꯕꯣꯕꯣ." "ꯑꯁꯦꯡꯕꯅꯤ ꯆꯦ. ꯑꯩꯅ ꯌꯨꯝꯗ ꯆꯠꯇꯕꯤꯗ ꯆꯦꯒꯤꯗ ꯍꯥꯟꯅ ꯂꯥꯛꯏꯁꯦ ꯆꯦꯆꯦꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ. ꯆꯦ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯌꯨꯝꯗ ꯆꯠꯂꯨꯁꯦ. ꯑꯗꯨꯗꯒꯤ ꯆꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯅꯕ ꯇꯧꯁꯦ." ꯊꯣꯏꯕꯤ ꯕꯣꯕꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ. ꯌꯨꯝꯗ ꯂꯩꯔꯒꯦ ꯈꯜꯂꯕꯁꯨ ꯉꯥꯟꯊꯣꯏꯒꯤ ꯈꯟꯕꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯕꯁꯨ ꯂꯟꯆꯥꯒ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ. ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗꯦ. ꯕꯣꯕꯣꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ. "ꯆꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯅꯁꯥꯗꯨ ꯆꯣꯛꯊꯅꯨꯔꯦ. ꯑꯩ ꯆꯦꯅ ꯆꯥꯕ ꯌꯥꯕ ꯀꯩꯅꯣꯝꯃ ꯁꯦꯝꯕꯤꯒꯦ. ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ."
ꯄꯨꯟꯁꯤꯅ ꯃꯁꯥ ꯇꯠꯂꯕ ꯇꯦꯂꯪꯀꯥ ꯑꯃꯒꯨꯝ ꯃꯥꯏꯀꯩ ꯉꯥꯎꯅ ꯄꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯃꯥꯏ ꯆꯨꯝꯕꯤꯒꯅꯤ? ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯜꯂꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯝꯕꯤ ꯃꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯅꯥꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯆꯨꯝꯕꯤꯒꯅꯤ? ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯖꯕ ꯈꯔ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯛꯈꯤꯕ, ꯑꯃꯅ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯔꯛꯈꯤꯕ, ꯐꯖꯕ ꯐꯤꯖꯣꯜ ꯑꯃ ꯊꯣꯟꯕꯤꯕꯗ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯅꯤ? ꯄꯨꯟꯁꯤꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯅꯕ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯅ ꯆꯦꯠꯂꯕꯗ ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ ꯑꯃꯝꯕ ꯂꯝꯕꯤꯕꯨ? ꯀꯔꯤꯒꯤ ꯇꯦꯡꯊꯥꯔꯨꯅꯤ ꯀꯅꯥ ꯂꯩꯖꯗꯕ ꯑꯃꯒ? ꯊꯣꯏꯕꯤꯒꯤ ꯃꯝꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯉꯁꯤꯗꯤ ꯕꯣꯕꯣꯅ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯄꯨꯔꯤ, ꯃꯉꯥꯜ ꯐꯪꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯆꯤꯡꯈꯠꯄꯤꯔꯤ ꯑꯋꯥꯕꯒꯤ ꯂꯣꯛꯅꯨꯡꯗꯒꯤ, ꯉꯥꯛꯄꯤꯔꯤ ꯁꯦꯟꯕꯤꯔꯤ ꯃꯆꯦꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ, ꯀꯤꯁꯤꯜꯂꯤ ꯆꯦꯠꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯏ ꯃꯔꯤ ꯑꯗꯨꯅ꯫ ꯂꯟꯆꯥ ꯗꯦꯜꯂꯤꯗꯒꯤ ꯁꯤꯝꯂꯥ ꯌꯧꯕꯒꯤ ꯐꯥꯔꯁ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯏ꯫ ꯍꯦꯛ ꯌꯧꯕꯒ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝꯗ ꯍꯥꯟꯅ ꯂꯥꯛꯏ꯫ ꯂꯟꯆꯥꯅ ꯆꯪꯂꯛꯄꯗ ꯌꯨꯝꯗꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯋꯥꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯊꯥꯔꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯂꯥꯟꯗꯦ, ꯌꯨꯝꯗꯨꯁꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯟꯆꯥ ꯎꯄꯥꯏ ꯂꯩꯇ ꯄꯥꯔꯤꯗ ꯃꯊꯥ ꯁꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯄꯥꯔꯤ, ꯃꯤꯁꯇꯔ ꯁꯦꯝ, ꯅꯪ ꯊꯣꯏꯕꯤꯒ ꯎꯅꯔꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯔꯒꯦ? ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯌꯨꯝꯁꯦ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ, ꯌꯨꯝꯕꯨꯒꯤ ꯏꯃꯨꯡꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯣ, ꯑꯦꯗ꯭ꯔꯦꯁꯁꯦ ꯆꯨꯝꯃꯕꯣ? ꯍꯣꯏ ꯆꯨꯝꯃꯤ, ꯌꯥꯔꯒꯗꯤ ꯗꯥꯏꯅꯥꯗ ꯑꯃꯨꯛꯇ ꯍꯪꯍꯟꯒꯦꯔꯣ? ꯍꯣꯏ ꯍꯪꯍꯟꯒꯦ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ꯫ ꯍꯣꯏꯅꯦ꯫ ꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯌꯨꯝꯒꯤ ꯕꯦꯔꯦꯟꯗꯥ ꯃꯆꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯅ ꯂꯨꯝꯊꯅ ꯂꯥꯛꯄꯒ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯆꯣꯛꯊꯔꯦ꯫ ꯃꯈꯨꯠ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯐꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯝꯕꯔꯗꯨ ꯆꯠꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯟꯆꯥ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯄꯥꯔꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯤꯕꯗꯨꯁꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝꯊ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯗ ꯈꯪꯂꯦ ꯊꯣꯏꯕꯤ ꯌꯨꯝꯗ ꯕꯣꯕꯣꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯋꯥꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯂꯟꯆꯥꯗ ꯇꯝꯃꯤ꯫ ꯊꯣꯏꯕꯤ ꯕꯣꯕꯣꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯇꯦꯛꯁꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯄꯥꯔꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯄꯥꯔꯤ, ꯃꯤꯁꯇꯔ ꯁꯦꯝ, ꯑꯩ ꯗꯥꯏꯅꯥ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯌꯥꯔꯒꯗꯤ ꯊꯣꯏꯕꯤꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ ꯌꯥꯅꯤꯌꯦ, ꯑꯩ ꯁꯣꯏꯗꯅ ꯗꯥꯏꯅꯥꯗ ꯁꯤꯟꯍꯟꯒꯦ꯫ ꯑꯗꯣ ꯅꯪ ꯀꯩꯝꯇꯗꯤ ꯔꯤꯄꯣꯔꯠ ꯇꯧꯔꯕꯣ? ꯇꯧꯗ꯭ꯔꯤ, ꯍꯌꯦꯡ ꯐꯥꯎꯕ ꯁꯨꯇꯤꯒꯤ ꯃꯇꯝ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯎꯅꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯔꯣꯏ꯫ ꯍꯣꯏꯅꯦ, ꯂꯥꯛꯑꯣ ꯗꯥꯏꯅꯥꯁꯨ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯕꯅꯤ, ꯍꯜꯂꯛꯄꯗ ꯂꯥꯛꯃꯤꯟꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦ꯫ ꯂꯟꯆꯥ ꯇꯧꯐꯝ ꯈꯪꯗꯦ ꯐ꯭ꯂꯥꯏꯠ ꯃꯊꯪ ꯇꯣꯡꯕꯗ ꯌꯨꯝ ꯌꯧꯕꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯕꯨ ꯎꯅꯗ꯭ꯔꯕꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯣꯏꯗꯅꯗꯤ ꯎꯅꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗꯨ ꯆꯠꯇꯕꯗꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯂꯨꯔꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯏꯀꯣꯝ ꯀꯣꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯀ꯭ꯂꯤꯅꯤꯛꯀꯤ ꯕꯥꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯄ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯏꯔꯒꯁꯨ ꯍꯪꯂꯒꯦ ꯍꯥꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯒꯦꯠ ꯃꯌꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯅꯥꯛꯇ ꯐꯠ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯨ ꯍꯥꯏꯊꯔꯒ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯦ ꯉꯥꯟꯊꯣꯏ꯫ ꯉꯥꯟꯊꯣꯏ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯁꯤꯟꯕ ꯉꯝꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫
ꯉꯥꯟꯊꯣꯏꯒꯤ ꯃꯇꯧꯒꯗꯨꯗ ꯕꯣꯕꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ. ꯆꯦ ꯉꯥꯟꯊꯣꯏ, ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ. ꯌꯥꯝꯅ ꯉꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯕꯣꯕꯣꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ. ꯕꯣꯕꯣ, ꯅꯪ ꯕꯣꯕꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯆꯦ. ꯑꯩꯒꯤ ꯁꯛꯁꯦ ꯀꯥꯎꯔꯕꯣ ꯆꯦ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯛꯁꯦ ꯗꯃꯥꯗꯝ ꯐꯖꯊꯣꯛꯑꯝꯕꯁꯤꯗ ꯃꯁꯛ ꯈꯪꯗ꯭ꯔꯤꯔꯕ? ꯕꯣꯕꯣꯒꯤ ꯐꯥꯒꯤꯗꯨꯗ ꯉꯥꯟꯊꯣꯏ ꯕꯣꯕꯣꯒꯤ ꯄꯥꯝꯕꯣꯝꯗ ꯅꯨꯡꯁꯤꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯗꯤ ꯅꯁꯛꯁꯦ ꯌꯥꯝ ꯑꯣꯜꯂꯝꯃꯤ. ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯁꯛꯁꯨꯝꯇ ꯈꯪꯉꯨꯗ꯭ꯔꯦ. ꯄꯥꯈꯪꯒ ꯐꯥꯔꯝꯃꯤꯅꯦ ꯑꯉꯥꯡꯁꯦ. ꯄꯥꯈꯪ ꯐꯥꯕ ꯅꯠꯇꯤꯌꯦ ꯆꯦ, ꯄꯥꯈꯪꯅꯤ ꯄꯥꯈꯪ. ꯑꯩꯗꯤ ꯆꯦ ꯍꯦꯛ ꯎꯕꯗ ꯈꯪꯉꯤꯅꯤ ꯆꯦ ꯉꯥꯟꯊꯣꯏꯅꯤ ꯍꯥꯏꯕꯗꯣ. ꯏꯁ ꯋꯥ ꯉꯥꯡꯕꯒꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ ꯑꯉꯥꯡꯁꯦ. ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯊꯣꯛꯂꯛꯑꯕ ꯅꯪꯕꯣ? ꯏꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯈꯤꯕ, ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯊꯣꯏꯕꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕ ꯕꯣꯕꯣ? ꯍꯣꯏ, ꯉꯔꯥꯡ ꯊꯣꯛꯂꯛꯑꯦ. ꯆꯦ ꯉꯥꯟꯊꯣꯏ, ꯆꯤꯆꯦꯅ ꯆꯦ ꯉꯥꯟꯊꯣꯏꯕꯨ ꯑꯗꯨꯝ ꯁꯣꯜꯂꯤ. ꯕꯣꯕꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯃꯥꯏꯊꯣꯡꯒꯗꯣ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯒ ꯈꯨꯝꯂꯛꯏ. ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯆꯠꯁꯨ ꯆꯠꯇꯅ ꯅꯆꯦ ꯑꯉꯥꯎꯕꯤꯗꯣ ꯐꯣꯟ ꯅꯝꯕꯔ ꯑꯆꯠꯇꯕ ꯑꯃ ꯄꯥꯏꯕꯒꯤ ꯑꯩꯅ ꯁꯥꯎꯔꯛꯏꯅ ꯈꯔ ꯇꯝꯃꯨ. ꯍꯣꯏ, ꯇꯝꯒꯦ ꯆꯦ ꯉꯥꯟꯊꯣꯏ. ꯑꯗꯨꯒꯅꯦ, ꯑꯃꯨꯛꯇꯪ ꯂꯥꯛꯑꯝꯃꯒ ꯑꯩꯒꯤꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯆꯪꯍꯜꯂꯔꯣꯏ. ꯀꯧꯅꯁꯤ ꯇꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤꯁꯤꯗ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩꯗꯤ ꯁꯥꯎꯅꯤ ꯍꯥꯏꯌꯨ. ꯍꯣꯏ ꯆꯦ ꯉꯥꯟꯊꯣꯏ, ꯑꯩ ꯂꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯦ. ꯑꯗꯣ ꯍꯦꯛ ꯇꯝꯕꯗ ꯑꯩꯈꯣꯏ ꯆꯦꯗꯤ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤꯕꯣ. ꯑꯗꯨꯒ ꯐꯣꯟꯗ ꯆꯠꯇꯕ ꯅꯝꯕꯔ ꯑꯃ ꯄꯥꯏꯔꯒ ꯂꯩꯗꯣ ꯑꯣꯏꯔꯒꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣꯅꯁꯨ ꯍꯥꯏꯔꯝꯃꯨ. ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯒꯦ. ꯑꯗꯣ ꯆꯦꯗꯤ ꯗꯣꯛꯇꯔꯁꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ. ꯀ꯭ꯂꯤꯅꯤꯛꯁꯤꯁꯨ ꯆꯦꯒꯤꯅꯦꯅ ꯍꯥꯏ. ꯌꯥꯝ ꯁꯥꯊꯤꯅ ꯃꯩ ꯇꯥꯔꯝꯃꯤ ꯆꯦ ꯉꯥꯟꯊꯣꯏꯁꯦ. ꯁꯤ ꯐꯥꯎꯕ ꯑꯦꯄ꯭ꯔꯣꯟꯒ ꯂꯤꯠꯇꯕꯤꯗ ꯎꯔꯤꯅꯤ. ꯑꯦꯄ꯭ꯔꯣꯟꯒ ꯂꯤꯠꯂꯒ ꯂꯩꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ. ꯅꯆꯦꯁꯦ ꯀꯌꯥꯝ ꯃꯑꯣꯡ ꯇꯥꯒꯦꯗꯣ ꯌꯦꯡꯖꯔꯣ ꯂꯥꯛꯑꯣ. ꯏꯁ, ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯦ. ꯌꯥꯔꯒꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯦꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯉꯒꯦ. ꯍꯣꯏ, ꯆꯪꯉꯣ. ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯈꯔ ꯂꯩꯇꯥꯅ ꯂꯩꯕꯒꯨꯝ ꯐꯥꯎꯏ. ꯁꯨꯝ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕꯤ ꯆꯪꯂꯛꯂꯕꯗꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ. ꯉꯁꯤꯗꯤ ꯃꯔꯨꯞ ꯊꯣꯏꯕꯤꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯅꯒꯗꯧꯔꯤ. ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯇꯨꯡꯗ ꯊꯝꯈ꯭ꯔꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯒꯤꯗꯃꯛ ꯆꯥꯅꯕꯤ ꯃꯔꯨꯞ ꯃꯥꯕꯨ ꯉꯥꯟꯊꯣꯏꯒꯤ ꯊꯃꯣꯏꯅ ꯉꯥꯛꯄꯤꯈ꯭ರೆ. ꯊꯣꯏꯕꯤꯒꯤ ꯁꯦꯡꯂꯕ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗꯨ ꯉꯥꯟꯊꯣꯏꯅ ꯎꯕꯤꯔꯦ. ꯄꯥꯔꯤꯅ ꯄꯥꯎꯗ ꯍꯦꯛ ꯇꯝꯕꯒ ꯗꯥꯏꯅꯥꯁꯨ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯗ ꯀꯣꯜ ꯇꯧꯏ. ꯄꯨꯅꯤꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯍꯥꯏꯕꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯤ. ꯊꯣꯏꯕꯤꯗꯤ ꯕꯣꯕꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯗꯥꯏꯅꯥꯗꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯗꯥꯏꯅꯥ, ꯅꯪꯗꯤ ꯀꯗꯥꯏꯗ? ꯅꯪ ꯂꯧꯕ ꯂꯥꯛꯏꯕ? ꯋꯥꯁꯦ ꯍꯥꯏꯔꯒ ꯗꯥꯏꯅꯥ ꯄꯨꯅꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯃꯥꯆꯥ, ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯄꯨꯔꯨꯒꯦ. ꯍꯣꯏ, ꯀꯔꯤ ꯊꯕꯛꯀ ꯂꯩꯒꯦꯅꯦ? ꯀꯩꯝ ꯂꯩꯇꯦ. ꯁꯨꯝ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄꯁꯤꯗ ꯑꯆꯥꯄꯣꯠ ꯑꯝꯇ ꯄꯤꯖꯒꯦꯅ ꯇꯧꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯈꯪꯕꯁꯨ ꯅꯠꯇꯦ. ꯅꯣꯡꯉꯥꯜꯂꯒ ꯆꯠꯈ꯭ꯔꯦꯅ ꯍꯦꯛꯇ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯤ. ꯍꯣꯏ, ꯆꯥꯃꯤꯟꯅꯔꯨꯔꯣ. ꯊꯣꯏꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯂꯛꯏ. ꯀꯩ ꯂꯩꯒꯦ ꯗꯥꯏꯅꯥ? ꯀꯩꯁꯨꯝ ꯂꯩꯇꯦ. ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯒ ꯀꯩꯒꯤ ꯊꯑꯣꯏꯅ ꯂꯥꯛꯏꯅꯣ? ꯍꯪꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯁꯦ. ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤ. ꯂꯥꯛꯑꯣ. ꯊꯣꯏꯕꯤ ꯏꯉꯥꯎ ꯉꯥꯎꯔꯦ. ꯄꯨꯅꯤꯅ ꯆꯠꯂꯨꯔꯣ. ꯂꯧꯕꯗꯤ ꯕꯣꯕꯣ ꯊꯥꯍꯜꯂꯛꯎꯔꯣ? ꯅꯠꯇ꯭ꯔꯒ ꯗꯥꯏꯅꯥ ꯅꯪꯅ ꯊꯤꯜꯂꯛꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯏꯃꯥꯆꯥ, ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ. ꯍꯣꯏ, ꯒꯥꯔꯤꯗꯣ ꯅꯤꯡꯊꯤꯖꯅ ꯊꯧꯀꯣ. ꯍꯣꯏ ꯃꯆꯥ. ꯕꯣꯕꯣ ꯌꯧꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯗꯥꯏꯅꯥꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯏ. ꯂꯤꯞꯁꯇꯤꯛꯀ ꯌꯥꯎꯔꯛꯇ꯭ꯔꯣ? ꯈꯔ ꯇꯩꯁꯤꯜꯂꯣ. ꯌꯥꯎꯔꯛꯇꯦ. ꯂꯣꯏꯔꯦꯍꯦ, ꯑꯁꯤꯕꯨ ꯅꯨꯄꯤꯅꯦ. ꯁꯥꯏꯠ ꯕꯦꯒꯇꯣ ꯐꯣꯟꯁꯨ ꯍꯥꯞꯇꯦ, ꯂꯤꯞꯁꯇꯤꯛ ꯑꯝꯇꯁꯨ ꯍꯥꯞꯇꯦ. ꯀꯩꯗꯧꯕ ꯄꯥꯏꯔꯤꯅꯣ? ꯁꯨꯝ ꯆꯦ ꯆꯥꯡ ꯑꯇꯩ ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯍꯥꯞꯄꯤꯅꯤ. ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯤꯡ ꯐꯣꯟꯗ ꯂꯣꯏꯅ ꯍꯥꯞꯄꯒ ꯆꯠꯄ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯂꯤꯞꯁꯇꯤꯛ ꯑꯃ ꯐꯥꯎꯕ ꯍꯥꯞꯇꯦ. ꯕꯦग ꯄꯥꯏꯔꯤꯗꯨ ꯂꯨꯝꯅꯕꯅꯤ. ꯋꯥꯁꯦ ꯍꯥꯏꯔꯒ ꯗꯥꯏꯅꯥ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒꯇꯣ ꯊꯣꯏꯕꯤꯗ ꯂꯪꯁꯤꯜꯂꯛꯏ. ꯊꯣꯏꯕꯤ ꯗꯥꯏꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯪꯁꯤꯜꯂꯛꯂꯤꯕ ꯁꯥꯏꯠ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯂꯩ. ꯕꯦꯒꯇꯣ ꯍꯥꯡꯗꯣꯛ, ꯃꯅꯨꯡꯗ ꯂꯤꯞꯁꯇꯤꯛ ꯌꯥꯎꯔꯝꯒꯅꯤ. ꯈꯔ ꯇꯩꯁꯤꯜꯂꯨ. ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯦꯗ, ꯅꯣꯏꯗ ꯆꯠꯄꯕꯨ ꯀꯩꯅꯣ?
ꯑꯩꯈꯣꯏꯗ ꯆꯠꯄꯁꯤꯅꯤ ꯈꯔ ꯇꯩꯁꯜꯂꯣ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯇꯜꯂꯦ ꯑꯩꯅ ꯇꯞꯇꯥꯏ ꯀꯦꯔꯒ ꯅꯪꯅ ꯀꯩꯝꯇ ꯀꯦꯗꯕꯗꯣ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯗꯣ ꯀꯩ ꯊꯕꯛ ꯂꯩꯒꯦꯕ ꯍꯥꯏꯌꯨ ꯁꯨꯝ ꯑꯩꯈꯣꯏꯗ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯔꯨꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯃꯧ ꯑꯣꯏꯔꯒ ꯏꯊꯟꯇ ꯂꯩꯕꯗꯣ ꯇꯜꯂꯦꯕ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏꯌꯦꯕ ꯑꯗꯨꯒꯤ ꯊꯣꯏꯕꯤ ꯗꯥꯏꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯥꯎ ꯑꯃ ꯉꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯗꯥꯏꯅꯥꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯥꯏꯠ ꯕꯦꯒꯇꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯞꯁꯇꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯔ ꯇꯩꯁꯤꯜꯂꯤ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦ ꯃꯤꯅꯠ 20ꯃꯨꯛ ꯈꯛꯇꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯌꯧꯔꯛꯂꯦ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯎꯗꯦ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯪꯂꯛꯏ ꯗꯥꯄꯥꯔꯤꯗꯤ ꯂꯩꯔꯝꯒꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯏꯅꯦꯝꯄꯣꯛ ꯈꯣꯏꯗꯤ ꯑꯁ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯊꯦꯡꯉꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯅꯆꯟ ꯅꯨꯄꯤꯗꯤ ꯂꯩꯇꯕ꯭ꯔꯣ ꯃꯥꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ ꯀꯩꯝꯇ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯃꯊꯛꯇ ꯑꯣꯏꯅ ꯐꯝꯃꯨꯁꯦ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯗꯥꯏꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯌꯥꯏ ꯗꯥꯏꯅꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯊꯛꯀꯤ ꯂꯩꯔꯤꯕ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯏ ꯅꯪ ꯑꯁꯣꯝꯒꯤ ꯀꯥꯁꯤꯗ ꯐꯝꯃꯝꯃꯣ ꯑꯩ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯑꯒꯅꯦ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯛꯀꯦ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯗꯥꯏꯅꯥꯗꯨ ꯊꯣꯡꯖꯨꯜ ꯃꯄꯥꯟꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯂꯟꯆꯥꯅ ꯁꯤꯝꯂꯥꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯅꯕ ꯂꯥꯛꯂꯤꯕꯗꯨ ꯂꯝꯕꯤꯗ ꯑꯃꯠꯇ ꯄꯟꯗꯅ ꯂꯥꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯌꯨꯝꯗ ꯆꯪꯗꯕꯤꯗ ꯗꯥꯏꯔꯦꯛ ꯄꯥꯔꯤ ꯍꯣꯏꯗ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯄꯥꯔꯤꯁꯨ ꯂꯟꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯇꯔ ꯁꯥꯍꯦꯕ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯃꯣꯏꯁꯦ ꯌꯧꯁꯤꯜꯂꯦ ꯑꯩ ꯊꯛꯅꯕ ꯑꯝꯇ ꯂꯧꯔꯨꯒꯦ ꯂꯟꯆꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯈꯨꯠ ꯈꯨꯠꯁꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯁꯝꯖꯤꯟꯅꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯂꯟꯆꯥ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯐꯝꯂꯝꯕꯗꯨꯁꯨ ꯐꯤꯕꯝ ꯈꯖꯤꯛ ꯁꯦꯝꯂꯒ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯃꯤꯠꯐꯝ ꯍꯣꯡꯕꯁꯨ ꯉꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤ ꯇꯂꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯆꯪꯂꯛꯄꯅꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯟꯆꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯂꯟꯆꯥꯕꯨ ꯃꯥꯌꯣꯛꯅꯕꯁꯨ ꯉꯝꯗꯦ ꯇꯍꯥ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯟꯆꯥ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯂꯟꯆꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯣꯟꯊꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯂꯟꯆꯥꯕꯨ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯅꯨꯡꯁꯤꯕꯅ ꯃꯁꯥꯗꯨ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯃꯤꯠ ꯆꯥꯅꯕ ꯉꯝꯗ ꯃꯔꯥ ꯂꯩꯔꯕꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯟꯆꯥ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ ꯊꯣꯏꯕꯤ ꯃꯄꯤ ꯁꯤꯟꯊꯔꯦ ꯂꯟꯆꯥꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯄꯁꯨ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯕ ꯉꯝꯗꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯤꯠꯆꯥꯅꯅ ꯌꯦꯡꯖꯕꯁꯨ ꯉꯝꯖꯗꯦ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯄꯤ ꯍꯦꯟꯅ ꯁꯤꯟꯊꯔꯦ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯈꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯤꯊꯤ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯦꯡꯃꯜꯂꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯊꯣꯏꯕꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯥꯛꯂꯕꯅꯤ ꯑꯩ ꯂꯥꯛꯂꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯂꯧꯕ ꯑꯩ ꯂꯥꯛꯂꯦ